live ꯊꯥꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯁꯦ ꯑꯩ ꯁꯨꯃꯥꯏꯅꯒ ꯂꯥꯏꯚ ꯊꯥꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯇꯥꯏ ꯇꯥꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯚ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯁꯥꯎꯟ ꯇꯥꯕꯤꯕ꯭ꯔꯥ ꯇꯥꯕꯤꯗꯕ꯭ꯔꯥ ꯑꯗꯨ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯀꯃꯦꯟ ꯁꯣꯝꯗꯁꯨ ꯊꯣꯛꯇ꯭ꯔꯤ ꯀꯃꯦꯟꯁꯨ ꯎꯗ꯭ꯔꯦ ꯃꯌꯥꯝ ꯀꯃꯦꯟ ꯎꯗ꯭ꯔꯦ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯪꯖꯗ꯭ꯔꯦꯕ ꯀꯃꯦꯟ ꯑꯩꯉꯣꯟꯗ ꯊꯣꯛꯇ꯭ꯔꯦ ꯑꯣ ꯊꯣꯛꯂꯦ ꯊꯣꯛꯂꯦ ꯍꯥꯏ 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 ꯃꯦꯗꯜꯁꯟ ꯋꯦꯜꯀꯝ ꯂꯥꯏꯚ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯏꯅꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯁꯨꯝ ꯂꯥꯏꯚ ꯊꯥꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯂꯥꯏꯚ ꯉꯁꯤ ꯊꯥꯖꯔꯛꯄꯅꯤ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯕꯤꯗꯕ꯭ꯔꯥ ꯑꯝꯇꯪ ꯀꯃꯦꯟꯗ ꯑꯝꯇꯪ ꯊꯝꯕꯤꯔꯛꯑꯣꯕ ꯁꯥꯎꯟ ꯇꯥꯏ ꯇꯥꯗꯦꯗꯣ ꯀꯃꯦꯟ ꯑꯝꯇꯪ ꯑꯩ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯊꯥꯗꯕꯅꯤꯅ ꯈꯪꯖꯗ꯭ꯔꯦꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯃꯑꯣꯡ ꯅꯤꯌꯝꯁꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯚ ꯆꯥꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ 3K ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯍꯦꯟꯖꯔꯛꯑꯦ 4K ꯌꯧꯒꯗꯧꯔꯦ ꯑꯗꯨꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯛꯑꯒ ꯆꯦꯅꯦꯜ ꯑꯁꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯗꯨꯒ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕꯁꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯇꯦꯛꯁ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯋꯦꯜꯀꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦ ꯀꯩꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ Medelson, are you hear me?
Sound tabibra tabidabra amtang comment tꯧꯁꯟꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ ꯆꯪꯕꯤꯔꯣ ꯂꯣꯏ ꯃꯥꯡꯒ꯭ꯔꯦ ꯂꯣꯏꯅ ꯃꯥꯡꯒ꯭ꯔꯦ sound amtang check ꯇꯧꯕꯤꯔꯣ sound ꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ amtang comment ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯦꯠꯋꯥꯛꯀꯤ ꯐꯤꯕꯝꯁꯤꯁꯨ ꯅꯦꯠꯋꯥꯛ ꯆꯞꯄ꯭ꯔꯥ ꯆꯞꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ amtang comment ꯇꯧꯁꯟꯕꯤꯔꯣ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯑꯌꯥꯝꯕ ꯊꯥꯒꯠꯆꯔꯤꯁꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯖꯔꯦ ꯑꯗꯣ ꯋꯥꯔꯤ ꯑꯇꯣꯞꯄ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯔꯤ ꯃꯆꯥꯒꯨꯝꯕ ꯑꯇꯩ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯞꯄꯣꯔꯠ ꯇꯧꯅꯤꯡꯕ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯈꯤꯇꯪ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯄꯨꯕ ꯂꯥꯛꯄ ꯉꯝꯖꯅꯕ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯥꯏꯖꯔꯤ ꯑꯩꯅ ꯊꯥꯒꯠꯆꯕ ꯋꯥꯔꯤꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯋꯥꯆꯞꯀꯤ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ ꯑꯗꯨꯗ ꯇꯦꯛꯁ ꯇꯧꯁꯟꯕꯤꯔꯛꯑꯣ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ amtang ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥꯡꯖꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯕ sound ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ amtang comment ꯊꯝꯕꯤꯔꯝꯃꯣ ꯑꯗꯨꯝ amtang ꯑꯩꯅ ꯉꯥꯡꯖꯔꯤꯁꯦ sound ꯇꯥꯔꯒꯗꯤ ꯇꯥꯏ ꯇꯥꯗ꯭ꯔꯒꯗꯤ ꯇꯥꯗꯦ comment amtang please ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯑꯍꯥꯟꯕꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯛꯁꯦ ꯎꯠꯆꯔꯒ ꯂꯥꯏꯚ ꯊꯥꯖꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯂꯥꯏꯚ ꯊꯥꯕ ꯈꯣꯠꯄ ꯍꯩꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯃꯤꯟꯅꯁꯦꯅ ꯁꯨꯝ ꯂꯥꯏꯚ ꯇꯧꯖꯔꯛꯄꯅꯦ sound ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ amtang comment ꯊꯝꯕꯤꯔꯛꯑꯣ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯍꯟꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯡꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ
Khuyumgumna sakluka Longthagumna Con dọc à? Dọc kìa. Dọc ra thì phải đồng anh lại tôi đi. Anh ngang cái sòn để ta phải ta được không để. Sắp xem tôi lúc thôi tôi băng khalo. Con nó phải gì làm qua. Nanti nang thabo to. Silang gani nang to gani. Si Sunday sum live tha ba ni channel da ni thai je live chang buk tha kan tau dri mang da adu ngasi di tha ba ni yeng si na ba nungai ta ba pan khalo sa pan khalo si nam kamai to Palien da kap thare Palien da kam thare Live asida lengsin birakliba pumnokmakpu ikongna khurumjari taram nokchari aina ngangjariba sound je tabra amtang tabra tadabra habida comment amtang thambiramoba si makole thoro lokoro Hꯧꯖꯤꯛ maningda green da thoganjaribase upcoming haitarekko mathanggi lakadaba wari gi kenone poster haigadra kayani samu ga yam yaure mathanggi sidi mathanggi wari lakna bigdamak haitarekko hꯧꯖꯤꯛ yam kanna processing tawjari semba khotpa loidri Photo khabo không nhà được ba tao ra là tao ra là gì đó rồi pakai đi rồi không lọ
ꯅꯧꯅ ꯂꯥꯏꯚ ꯆꯪꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯌꯥꯛꯅ ꯉꯥꯡꯖꯔꯤꯕꯁꯦ ꯑꯝꯇꯪ ꯇꯥꯏ ꯇꯥꯗꯦ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯁꯥꯎꯟꯁꯦ ꯇꯥꯔꯝꯒꯗ꯭ꯔꯥ ꯇꯥꯔꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯉꯁꯥꯏꯗꯩ ꯉꯥꯡꯉꯤꯁꯦ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯕ ꯁꯥꯎꯟꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯁꯤ ꯌꯥꯗꯦ ꯌꯥꯕꯗꯤ ꯌꯥꯏꯕ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯑꯗꯨꯒ ꯁꯥꯎꯟꯗ ꯈꯔ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯑꯇꯣꯞꯄ ꯐꯣꯟꯗ ꯌꯥꯝ ꯆꯪꯉꯛꯀꯗꯕ ꯁꯤꯒꯤꯁꯨ ꯁ꯭ꯄ꯭ꯂꯤꯠꯇꯔ ꯃꯔꯤ ꯑꯃ ꯋꯥꯠꯂꯦꯕ ꯑꯗꯨꯝ ꯃꯥꯡꯍꯧꯔꯦꯕ ꯅꯝꯕꯣꯟꯗ ꯐꯥꯒꯤꯒ ꯃꯥꯟꯗ꯭ꯔꯣ ꯀꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤꯔꯣ ꯁꯤꯗ ꯍꯥꯞꯄꯤꯅꯦ ꯁꯤꯗ ꯈꯜꯂꯤꯅꯤ ꯁꯤꯗ ꯈꯜꯂꯤꯅꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯩꯇ꯭ꯔꯥ ꯀꯩ ꯃꯊꯦꯜ ꯆꯥꯕ ꯏꯔꯣꯝꯕ ꯀꯔꯤ ꯁꯟꯗꯦꯒꯤ ꯂꯦꯞꯄꯤꯕ ꯀꯔꯤꯒꯤ ꯀꯣꯏꯒ ꯀꯛꯈꯤꯕꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯃꯥꯜꯂꯦ ꯀꯩꯗꯧꯕ ꯁꯤꯠꯀ ꯅꯥꯜꯂꯒ ꯆꯥꯕꯗꯁꯨ ꯁꯨꯗꯣꯏꯅꯦꯕ ꯀꯣꯏ ꯀꯛꯄꯒ ꯈꯥꯛꯄꯒ ꯀꯔꯝꯕ ꯐꯒꯦ ꯌꯦꯡꯕ ꯂꯨꯛꯁꯦꯕꯣ ꯈꯪꯗꯦꯗ ꯈꯪꯗꯦꯗ ꯄꯨꯡ ꯑꯃ ꯈꯇꯪ ꯐꯥꯗꯦ ꯃꯤꯅꯤꯠ 19 ꯈꯤꯇꯪ ꯁꯥꯡꯅ ꯊꯥꯈꯤꯒꯦ ꯇꯧꯅꯤ ꯁꯥꯡꯅ ꯊꯥꯕꯁꯤꯅ ꯍꯦꯜꯂꯦꯕ ꯚ꯭ꯌꯨꯁ ꯀꯥꯕꯁꯦ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯂꯣꯏ ꯆꯪꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯂꯥꯏꯚ ꯊꯥꯔ ꯃꯥꯅ ꯑꯁꯣꯝꯗ ꯋꯥꯔꯤ ꯇꯧ ꯂꯩ ꯍꯥꯏꯗꯣꯏꯅꯦ ꯅꯧꯅ ꯂꯥꯏꯚ ꯆꯥꯠꯇ ꯂꯦꯛꯁꯤꯟꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ ꯑꯩꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ ꯍꯦꯞꯄꯤ ꯕꯥꯔꯗꯦ ꯇꯨ ꯃꯤ ꯑꯞꯀꯃꯤꯡꯗ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯗꯧꯕ ꯂꯩꯔꯦ ꯑꯗꯨꯅ ꯆꯦꯅꯦꯜ ꯑꯁꯦ ꯁꯠ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯂꯥꯛꯆꯔꯒꯅꯤ ꯁꯤꯗ ꯁꯤ ꯎꯠꯆꯔꯤꯕꯁꯦ ꯑꯞꯀꯃꯤꯡꯒꯤ ꯃꯊꯪ ꯂꯥꯛꯀꯗꯕ ꯋꯥꯔꯤꯒꯤ ꯀꯩꯅꯣꯅꯦ ꯄꯣꯁꯇꯔ ꯕꯦꯅꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯅꯤ ꯃꯊꯪꯒꯤ ꯋꯥꯔꯤ ꯉꯁꯤꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤ ꯍꯌꯦꯡꯒꯨꯝꯕ ꯇꯥꯗꯧ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯕ ꯋꯥꯔꯤꯁꯦ ꯑꯗꯨꯅ ꯆꯦꯅꯦꯜꯁꯦ ꯁꯠ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯁꯟꯕꯤꯔꯝꯃꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯣꯟ ꯇꯧꯁꯤꯟꯕꯤꯔꯝꯃꯣ
ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇꯪ ꯀꯃꯦꯟꯗ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯨꯕ ꯎꯗ꯭ꯔꯦ ꯑꯝꯕ ꯎꯗ꯭ꯔꯦ ꯀꯃꯦꯟ ꯑꯃꯐꯥꯎ ꯏꯔꯛꯇ꯭ꯔꯦ ꯇꯧꯏ ꯀꯃꯦꯟ ꯄꯤꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯒꯤ ꯂꯥꯏꯞ ꯆꯥꯠꯁꯤꯕꯨ ꯑꯩ ꯉꯁꯥꯏꯗꯩ ꯌꯦꯡꯕꯅꯤ ꯀꯃꯦꯟ ꯊꯣꯛꯂꯛꯇꯦ ꯁꯤꯗ ꯑꯃꯗꯤ ꯊꯣꯛꯂꯛꯑꯝꯃꯦ ꯑꯗꯨ ꯊꯣꯛꯂꯛꯇꯦꯕ ꯃꯌꯥꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯁꯦ ꯀꯃꯦꯟ ꯄꯤꯕꯤꯔꯝꯃꯣ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯈꯪꯖꯗ꯭ꯔꯦ ꯑꯩꯒꯤ ꯁꯥꯎꯟ ꯁꯤꯁꯇꯦꯝꯁꯦ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯁꯥꯎꯟ ꯇꯥꯔꯒꯅ ꯇꯥꯏ ꯇꯥꯗ꯭ꯔꯒꯅ ꯇꯥꯗꯦ ꯍꯥꯏꯕꯤꯔꯝꯃꯣ ꯁꯥꯎꯟꯁꯦ ꯑꯝꯇꯪ ꯆꯦꯛ ꯇꯧꯖꯒꯦ ꯂꯥꯏꯞꯁꯦ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯨꯃꯥꯏꯅ ꯊꯥꯖꯕꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯁꯥꯎꯟ ꯁꯤꯁꯇꯦꯝꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯝꯇꯪ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯃꯤꯗꯤ ꯑꯃꯇꯪ ꯉꯥꯏꯔꯦ ꯂꯥꯏꯕꯛ ꯐꯕ ꯃꯥꯡꯈ꯭ꯔꯦ ꯅꯪ ꯐꯣꯟ ꯌꯥꯎꯔꯝꯕꯗꯤ ꯐꯗꯧꯅꯤ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯕꯗ ꯈꯪꯅꯕ ꯗꯥꯕꯨꯗꯤ ꯐꯣꯟ ꯀꯩꯅꯣ ꯂꯩꯕ꯭ꯔꯣ ꯂꯥꯏꯞ ꯆꯥꯠꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯉꯍꯥꯟꯗꯒꯤ ꯂꯥꯎꯖꯔꯤꯕꯗꯣ ꯌꯥꯛꯅꯩ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯩꯅꯣ ꯋꯥꯔꯤ ꯇꯧꯁꯦ ꯍꯥꯏꯔꯒ ꯀꯅꯥꯕꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯇꯦ ꯁꯤꯕꯣ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯂꯥꯏꯕꯛ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯁꯤꯁꯇꯦꯝ ꯄꯤꯕ ꯌꯥꯗꯔꯖꯥꯠꯂꯥ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯊꯣꯛꯇ꯭ꯔꯦ ꯀꯃꯦꯟ ꯊꯣꯛꯇ꯭ꯔꯦ ꯃꯤꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦ ꯉꯁꯥꯏ ꯃꯤ 50 ꯆꯪꯉꯛꯑꯝꯃꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯕꯛ ꯂꯥꯎ ꯍꯟꯊꯈꯤꯕ ꯋꯥꯅꯤ ꯃꯤ 50 ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯑꯁ ꯃꯤꯗꯤ ꯌꯥꯝꯃꯦ ꯃꯤ 30 ꯆꯪꯕ ꯊꯥꯏꯅꯤ ꯃꯤꯗꯤ ꯀꯨꯏ ꯆꯠꯂꯝꯃꯦ ꯃꯤ ꯀꯨꯏ ꯆꯠꯇꯣꯔꯦ 30 ꯃꯤꯅꯤꯠ ꯅꯪ ꯆꯦꯅꯦꯜ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯑꯩꯒꯤ ꯊꯥꯎ ꯑꯦ ꯐꯣꯟ ꯄꯨꯔꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯌꯥꯗꯦꯅꯦ ꯌꯥꯗꯕ ꯄ꯭ꯔꯣꯁꯦꯁꯤꯡꯗꯣ ꯌꯥꯗꯦ ꯍꯥꯏꯕ ꯇꯥꯅꯤꯡꯗꯦ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯂꯥꯏꯞ ꯆꯥꯠꯇ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯌꯥ ꯀꯣꯡꯒꯣꯟ ꯀꯥꯒꯤ ꯉꯥꯡꯖꯔꯤꯕꯁꯦ ꯁꯥꯎꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯑꯝꯇꯪ ꯊꯝꯕꯤꯔꯝꯃꯣ ꯃꯤꯁꯦ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥ ꯍꯦꯛ ꯉꯥꯡꯉꯀꯥꯟꯗ ꯕꯛ ꯂꯥꯎꯅ ꯄꯥꯏꯊꯣꯛꯈꯤ
와가 ꯉꯥꯡꯒꯅꯨꯒ ꯍꯥꯏꯖꯥꯜꯂꯕ ꯃꯤꯁꯦ ꯄꯛ ꯄꯛ ꯄꯥꯏꯊꯣꯛꯈ꯭ꯔꯤꯁꯤꯕꯣ ꯁꯥꯎꯟ ꯑꯝꯇꯪꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯗ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗ꯭ꯔꯥ ꯈꯪꯗ꯭ꯔꯤꯃꯤ ꯉꯁꯥꯏꯗꯩ ꯑꯩꯅ ꯆꯤꯜ ꯂꯦꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯋꯦꯜꯀꯝ 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 ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯆꯪꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦꯒ ꯑꯣꯏꯕꯅꯤꯅꯅꯦ ꯑꯩꯁꯦ ꯉꯍꯥꯟꯒꯤ ꯁꯨꯃꯥꯏꯅꯒ ꯂꯥꯏꯞꯁꯦ ꯊꯥꯕꯗꯤ ꯅꯠꯆꯗꯕꯅꯦ ꯑꯗꯣ ꯂꯥꯏꯞꯁꯦ ꯐꯖꯅ ꯊꯥꯕ ꯈꯣꯠꯄꯒꯤꯗꯤ ꯍꯩꯕ ꯅꯠꯆꯗꯦ ꯑꯗꯣ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇꯪ ꯀꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯀꯅꯥꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇ ꯈꯪꯖꯗ꯭ꯔꯦꯕ ꯑꯩꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯤꯡꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯊꯪ ꯄꯨꯖꯔꯛꯑꯒꯦ ꯆꯦꯟꯅꯦꯜꯁꯦ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯧꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯆꯦꯟꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯗꯤ ꯅꯦꯔꯦꯇꯔ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦꯒꯤ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯀꯃꯦꯟꯗꯤ ꯑꯃꯐꯥꯎ ꯊꯝꯕꯤꯔꯝꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯁꯥꯎꯟꯁꯦ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯝꯇꯪ ꯆꯦꯛ ꯇꯧꯕꯤꯔꯛꯑꯣ ꯁꯤ ꯁꯠꯇꯣꯛꯆꯈ꯭ꯔꯦ ꯁꯤ ꯊꯤꯜꯂꯝꯕꯒꯤ ꯇꯥꯔꯝꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯠꯇꯣꯛꯈ꯭ꯔꯕꯅꯤꯅ ꯁꯥꯎꯟ ꯁꯣꯏꯗꯅ ꯀꯝꯄꯜꯁꯔꯤ ꯇꯥꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯝꯇꯪ ꯀꯃꯦꯟꯇ ꯇꯥꯔꯦ ꯅꯪꯒꯤ ꯁꯥꯎꯟꯁꯦ ꯇꯥꯔꯦ ꯀꯥꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯀꯃꯦꯟꯇ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯕꯒꯤ ꯃꯌꯥꯝꯁꯦ ꯀꯣꯏꯕ ꯂꯣꯏ ꯆꯠꯅꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯑꯗꯣ ꯑꯝꯇꯪꯒ ꯍꯟꯅ ꯍꯥꯏꯖꯍꯧꯒꯦ ꯑꯩꯒꯤ ꯆꯦꯟꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯋꯥꯔꯤ ꯄꯤꯕꯤꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯑꯩꯅ ꯊꯥꯒꯠꯆꯕ ꯋꯥꯔꯤꯁꯤꯡꯗ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯞꯆꯕꯗꯨꯗ ꯑꯗꯨꯃꯛ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯗꯨꯒ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯅꯦꯠꯋꯥꯛꯁꯤ ꯈꯤꯇꯪ ꯁ꯭ꯂꯣ ꯆꯠꯄꯗꯧꯅ ꯇꯧꯋꯤꯀꯣ ꯑꯩꯒꯤꯁꯦ ꯊꯥꯔꯇꯤ ꯃꯤꯅꯠꯁ 30ꯗ ꯂꯣꯏꯁꯤꯟꯖꯔꯒꯅꯤ ꯉꯁꯤꯒꯤ ꯂꯥꯏꯐ ꯑꯍꯥꯟꯕ ꯂꯥꯏꯐ ꯇꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯇꯦꯁ ꯇꯧꯖꯔꯛꯄꯅꯦ ꯂꯥꯏꯐꯁꯦ ꯌꯥꯏ ꯌꯥꯗꯦꯗꯣ ꯑꯗꯣ ꯁꯥꯎꯟꯁꯦ ꯑꯝꯇꯪ ꯇꯥꯗꯦ ꯑꯝꯇꯪ ꯍꯥꯏꯕꯤꯔꯝꯃꯨꯗ ꯑꯩ ꯍꯣꯔꯦꯟ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯔꯣꯏꯕ ꯀꯅꯥ ꯀꯃꯦꯟ ꯑꯃꯐꯥꯎ ꯄꯤꯕꯤꯔꯛꯇ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯁꯟꯗꯦꯁꯤ ꯀꯝꯗꯧꯔꯤꯒꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯀꯃꯦꯟ ꯑꯃꯐꯥꯎ ꯂꯥꯛꯇꯦ ꯀꯃꯦꯟ ꯑꯃꯇꯪꯗꯤ ꯊꯥꯖꯟꯕꯤꯔꯛꯎ ꯃꯅꯤꯡꯗ ꯊꯣꯛꯍꯟꯖꯔꯤꯕꯁꯦ ꯃꯊꯪꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯑꯞꯀꯃꯤꯡꯒꯤ ꯋꯥꯔꯤꯒꯤ ꯐꯣꯇꯣꯅꯤ ꯁꯥꯃꯨ ꯌꯥꯎꯔꯦꯍꯦ ꯆꯟꯗ꯭ꯔꯦ ꯐꯣꯇꯣꯁꯦ
ꯁꯨꯃꯥꯏ ꯐꯩꯗꯣꯛꯑꯗꯤ ꯆꯟꯒꯗ꯭ꯔꯥ ꯈꯪꯗꯦ ꯀꯣ ꯄꯩꯊꯣꯛꯆꯔꯒ ꯌꯦꯡꯖꯒꯦꯀꯣ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯄꯩꯊꯣꯛꯑꯁꯨ ꯃꯥꯒꯤ ꯐꯣꯇꯣꯒꯤ ꯃꯑꯣꯡꯁꯤꯅ ꯀꯩꯅꯣꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯌꯥꯗ꯭ꯔꯤꯁꯦ ꯑꯣꯀꯦ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡꯗꯁꯨ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯊꯧꯖꯥꯜꯗꯒꯤ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯊꯧꯒꯜ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯅꯦꯜ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯏꯚꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯀꯦ ꯕꯥꯏ 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 ꯂꯣꯏꯁꯟꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯏꯚ ꯂꯣꯏꯁꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯩ ꯂꯥꯏꯚ ꯂꯣꯏꯁꯟꯐꯝ ꯈꯪꯗ꯭ꯔꯦ ꯀꯣ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡꯁꯤꯗ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕꯁꯨ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨꯁꯨ ꯍꯟꯅ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯆꯦꯅꯦꯜꯁꯦ ꯍꯦꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯐꯨꯡꯒꯥ ꯋꯥꯔꯤꯒꯤ ꯃꯌꯥꯝ ꯑꯃ ꯆꯤꯟꯕꯨꯡ ꯑꯣꯏꯅ ꯂꯤꯅꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯡꯁꯦ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯅꯧꯅ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯂꯥꯏꯚꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ